Drug lalonba ama police na pharba matung nanthok tuna chenkhibadagi makhongda nongmei kaptuna amuk phakre. Police ki makhutagi nanthok tuna chenkhiba mioi ama police na makhongda nongmei kaptuna amuk hana phare. Hairiba thaudo asi ngasi ayu anganba pung anirom taba matamda Manipur ga yumthang riba Barbeta district ki Malkurchi village da thokibani. Thaudo adu da soklaba drug lalonba mioi adugi maming Anwar Hussein kawi Malkurchi village dagini Mahaki Hakchangi Makhonggi Paigalgi Sarukta Nongmei Maru ama panbadagi Hojik Barbeta Medical College and Hospital da Lakenari. Thaudok asigi matangda police ki maigaidagi phongdokhibagi matung innadi tha asigi tarukta auto rickshaw amadagi Tarabari police na tongan ba showcase taraga mathoi da hapa drugsing phagatki. Drugsing adugi khongul lirakpada ngarang numidang akhanaba paw ama phangbadagi chathakhiba operation da Tarabari police na Anwar Hussein phagatkhibani. Farba Anwar Hussein wahung pong Zathabada Mahakna Malkurchi village da drugsing losinduna thamli haiba haidorukpadagi Mahakpu mafam aduda police na puduna laki mafam adudagi drugsing adu phagatki drugsing adu phagalingai mahak mafam adudagi khulai thuna chenkhibadagi police na lepnaba khanganki madu phawbuda lepalaitana chenkhibadagi police na tanaduna nongmei kapagi thaudokta makhongda pandana sokhibani hairi tungda mahakna laikannaduna leiba hospital amadi Thaudok Thokpamda Barbetagi Superintendent of Police Susan Biswas Sharma, Additional SP Crime Bidyut Vikas Bora, Buyan Amadi Sadar DSP Jitesh Barman Chatuni Yangsinbagi Thabak Chathaki Hairi. Manipur da Bharat Ingangna President Run Tramathoirak Thamjinduna Manipur Miyamgi Democratic Right Punamang Matuna Thambiri Haina STUC on a Fongdokre. Satliba chahi lisingani kungamangagi February mapanda Manipur ki Chief Minister Oiramba N Birenna Chief Minister famdagi resign tawkhibadagi Manipur Legislative Assembly suspended animation thamduna chahi asigi February 13 dagi Manipur da President run thamlakhiba asina Manipur state asigi miyamgi democratic right punamang pummatuna thambiri haina Semaijin tu Tokpaching United Club Organization STUCO gi General Secretary KS Oken Singna Press da Thador Pachero Lasina Hairi Zero Lasina Hai Indiana lising amaga samapan nifunga mapan gi October 3 da Manipur bunam duna India gi phiban da tin khibadagi ngasi phawbada pikhraba state asida lising amaga samapan hungpu taret tagi lising ani kunga manga phawbada President Run 13 rak thamjinduna India Leingak na masing yamjadraba apikpa Manipur state asigi miyamgi democratic right puna mongmatuna thambiri hairi Zero Lasina Hai Handakta India Langak na Manipur da President Run asi lisingani kunga taruki February taragani thoi phawba thamkhigani haibagi ingit ama piriba asi Manipur miyamgi fundamental right man bohonabani maram aduna Manipur miyamna thawong asibu yafam thokte international arena da khwaidagi chawba democracy chatpa country amani haina apal tawduna makho pongna lauraga Manipur miyamgi democratic right pu khungawnari basi chumlibra haibasi wahang oina thorakle Maram aduna Manipur da thamliba President asi khudakta lokthok kadabani amadi Indian Constitution na piriba right sing Manipur miyambu mapung phana phangangadabani haibu afamsu STUCO gi cherol asin demand torakli BBC na Donald Trump ta lale haijakre haukiba komja lising ani kunga mathoi gi January da US ki President Donald Trump na panorama episode ta pikhiba warol amabu semdok sadok tuna fongi haina US President Donald Trump na sirkhiba maran adubu media broadcaster ama oiriba BBC na yajakhiba galoina soikhre haina fongdokre adum oinamak Donald Trump administration na makhoina tawkhiba soibasing adugi matangda compensation pigadabani haina thamkhiba adubudi yakhidre London da based tawba BBC na thamlakpa warol amada panorama episode ta edit tawkhiba du lankhiba galoina Thawong aduna President Trump ki mingchat thialli haibadu yazakhi BBC na Donald Trump na thamkiba warol sing adubu edit tawki haibagi maralda news agency na US dollar billion ama compensation pinaba BBC da takshan khibani Indian Air Force na Imphal Airport ta ngasi warplane ani pairektuna routine exercise pangthokre Leibak asiga yumthang nariba Myanmar Bangladesh amasung China da Hojik nauna lakliba singnaba kaya asi yenglaga Indian Air Force na notice to airmen notam issue tawduna tha asigi 3 kun fawba North East India da large scale military exercise pangthokani haina laukthokhiba matung ina
ngasi ayuk pung 13 makhairom tabada routine exercise pangthokre. Indian Air Force ki maigaitagi ngasi Imphal Airport ta pangthokhiba routine pre-plan exercise asi lakadoriba numit kharni asidasu makhatana pangthokani hairi. Ngasi pangthokhiba routine exercise aduga mari leinana Indian Airport Authority na thokhiba official public advisory amana ngasi pangthokhiba routine exercise aduna airport ki thabak thoromsingda kaiba amata leikhide. Airport sing normal oina thabak tawki Indian Air Force na routine oina exercise pangthokhiba aduda miyamna pakhatana pungning leitana leibiu miwa thajabiganu exercise ati pangthoklingai manungda miyamna mapung phana cooperation pibiu hairi. Maraksida Indian Air Force ki maigaidagi phongtoklibana India ga thangnariba leibak singna hojik pirkliba chaitheng kaya asi yenglaga India ga lonariba China, Bhutan, Myanmar amasung Bangladesh border da Indian Air Force ki deployment sem saba amasung rapid response capability test tawba oina large scale military exercise asi November 18 dagina kun phawba pangthokani. High river exercise asida major fighter aircraft, air defense unit amasung integrated defense system sing yaugani. Maruina Sukhoi 30, MK1, Rafale, Mirage 2000, Tejas amasung Jaguar na chingba advanced fighter jet sing saruk yagani. Hojik pangthokliba Indian Air Force ki large scale military exercise asigi mangoinana haukiba October 13 dagi November 10 fawbada exercise Trisun lising ani kumanga pangthoktuna Army, Navy amasung Air Force yauna major military din pangthokpa laikre hairi. Su group na Kuki Civil Society Organization sing kauduna wakhanakre. Kuki MLA sing Leingak Yaogadara Resign Tougadra haiba warep thuna Khnghllkadouri. India government ka suspension of operation su kuyak pinariba KNO amasung UP piluchungba singna Manipur da matam sangna chatharakpa kanglup ki irang amasung makhoina taliba demand singgi matangda Kuki Jogi MLA sing amasung civil society organization singgi luchingba sing kokhatuna wari sanakhre. Thajaba yaba mafamdagi phangba paw gip source amana hai su group singna MLA sing amasung CSO gi luchingba sing adu Guwahati da korga mafam aduda numinini chupna mifam pangthokibani mifam adu ngarang numidang athengbada lusinkhre mifam aduda makhoina lawkhiba warep adu ngasi numidang wairam phawbadadi karigumba wafam amata phongdorakpa leitri makhoina warep adu Ministry of Home Affairs da hana yauraba yai. Paw asina hai Ministry of Home Affairs na Manipur dagi President run lokthokpa amasung popular government ama semhanbagi matangda makhoigi apam pamda kari leibage haiba mangjongna hanglakhibadagi mifam adu senkibani. ITLF amasung kotugi mihut kangbu singsu mifam aduda saruk yakhi. MLA sing adubu Leingak semlakpada yawhalloidaba oiragadi makhoi MLA famdagi resign tahoba chunggani haina mot phongdolamkhi. Adubu makhoigi wafam adu hogjungmakki oinadi su group tagi oirabasu civil society kangbudagi oirabasu yaba haibadudi numit nini gi mifam aduda leikhide. Thenglabada lakliba December tha phawbagi manungda popular government ama semnaba central government na thabak lawkhalakpada hojik Kuki Jo singda nakong saribasi National Highway 2 da thamlamba maitai sing chathok chasin tawba yaroi haiba athingba lokthokpasini. Handakta New Delhi da sugi kangbuga Ministry of Home Affairs ki kangbuga wari sanabada legislation leiba union territory ama sembinanaba su group singna demand thangalkibani. Hairiba demand adu AK Misra na matang chade haina yakhide masimakna taklibadi Manipur dagi tukhaiba union territory ama sembagi demand asi hojikmakki oina mai pakloi haibasini. Maram aduna hojik thokliba wathoksing asigi waroisin karamna purakadagi amasung Kuki Jo singna kari khongthang lawkhat hogadagi haibadugi matangda maikei kya thokna wakhanaki hairi. Manipur da popular government ama semlakpada Kuki Jo ki MLA sing yaubagi wafam asi hojiksu laikhai taba ngamdri makhoina apambadu khak tawba yadabana makhoi resign tawgadra natraga Leingakta Yaogadara haibadu lepthoknaba numit inigi mifam aduda Kuki Jo singgi MLA sing aduna yamna kanna pressure tawraki hairi. Mifam aduda lawkhibu warep adu ngasi nongma nini asida soidana laukhthorakani warep adugi matung inna MLA sing pham thadoktaba lepkani hairi. Nitish Kumar makhatana Bihar ki Chief Minister oiragani yumsakhaisa natraga sagolsen numitta nauna wasak lauragani. Handak pangthokhiba Bihar ki Assembly mikhalda NDA na chauna mai pakhibaga loinana Nitish Kumar makhatana state asigi Chief Minister oiragani
loinana lakadoriba yumsakisa natraga sagwalse numitta Nitish Kumar atopa cabinet minister kharga loinana wasak laurgani kana kana wasak laugadage haibadu final oire hairi paw asina makhatana hairibana Union Home Minister Amit Shah na chair loduna ngarang pangthokhiba mipam amana nauna semgedoriba sarkar asida kana kana bu cabinet minister oigedoribage haibadu finalize tawkhibani lakadoriba yumsakisa natraga sagwalse numitta chief minister yauna cabinet minister sing wasak lauraba yai adubu karamba numitta wasak laugadage haibadudi prime minister gi schedule gi makha pongani handak pangthokhiba Bihar gi election aduda English ni kunda pangthokhiba mikhal aduda BJP amasung JDU na score tawkhiba masing adudagi henna wangkhatna fangkhibani handaki mikhal aduda sit marfu mapanda mai paktuna single largest party aduga masigi hek mathangda JDU na sit marfu manga da mai pakhi party ani asiga chatminariba LJP RB ISAM amasung RLM sum mikhal asida mai paktuna ND gi oina punna sit chaniga ani fangduna absolute majority oikibani Amaromda haying Nitish Kumar na mahaki cabinet sing kauduna 33 suba assembly asi dissolve tawna warep lauraba yai hairiba assembly asi dissolve tawna bagi warep basi hek laubuga Nitish Kumar mahaki phamdagi resign tawre haina state adugi governor da resignation pisalaba matung ND gi constituent partners in legislative party gi mifam pangthoktuna alliance asigi anobo leader khanduna sarkar semnaba claim tawragani hairi Prime Minister Narendra Modi na hek finalize tobuga wasak lobugi thorom asi pangthokani wasak lobugi thorom asi karamba numitta pangthokadabano haina hojik fawbo final oiba ngamdrabasu Patna gi Gandhi Maidanda chobo su amaga loinana wasak lobugi thorom asi pangthokani hairiba wasak lobugi thorom asida Prime Minister Narendra Modi yauna tongan ba Union Minister sing NDA na sasan tawba state singi chief minister amasung Deputy Chief Minister Alliance ki makok thongba luchingba sing saruk yagani NDA gi partner singi marakta hena chesil hannabagi unity adu tuna mathangda pangthokadoriba West Bengal gi assembly mikhal asida achauba chaifu ama supina bohotnagadori nauna semgadoriba sarkar asigi cabinet minister masing BJP na henna lawruba yai hairi michamda nomai kapu haikhiba laite mahiroi singi ihauna mapam thadoktuna India da chen khraba Bangladesh ki hanagi Prime Minister Sheikh Hasina na mamang chahida thokiba misi minasing adugi matangda maran kia serkiba adu yaningdaba fongdoktuna michamda nongmei kapu haina order pikhiba laite haina sengdokre tha asigi tratreta Bangladesh ki akhannaba court na hanagi Bangladesh ki Prime Minister Sheikh Hasina gi wail lauthoknaba matam thakrabani BBC ga akhanna unaba amada masa yaudana tribunal court na trial chathariba asi logi wangmadani masi chatnaba yaroidaba amani masa yaudana court na wayan chatharibasi political rival singi khujin thorangni hainasu Hasina na BBC da fongdoki mahaki mathakta maran sinaba thorang toriba asi khusemni amasung hanana thorang tawduna maral leire haina miyamda puthoknaba honabani haiki ningsingba yabadi mamang chahida thokiba mahiroi singi ihauda security na nongoina kapada mioi lising amaga jamri rom sikhibani Thaudok adudagi Hasina na pam thadoklaga plane tongduna India da chenkhibani Bihar gi mikhal lairik haiba mi vote kade haitaba sukai Bihar da pangthokhiba assembly mikhal da politics karino masak munna khangdriba miyoina mai paklaga lairik khwaidagi haiba mi na maithi hore masagi chahi 15 subta ngairibi Maithili Thakur kaubi saisakpi ama Alinagar Assembly Constituency da BJP gi mirep oiduna mahaki lamba oiriba RJD gi mirep Binod Misra dagi vote masing lising taraga mathoi ga chatrek ka kuntra henduna mai pakhi July 15 da masagi sahi 15 sukrabi Maithili Thakurna handaki mikhalda khwaidagi naha oina mai pakpa mirep oire Madhubani district dagi horkibi nupi asi Indian classical amasung devotional music tamlaki adubu politics ki maramdadi karigumba amata khangdre amaromda lairik khwaidagi haiba mirepni haina launariba Krishna Chandra Sinhadi handaki mikhal asduda maithi haure masamak mathematician ama oibaga loinana IIT JEE gi professor oiriba misak asi Prashant Kishore gi Jan Suraj party gi ticket ta Kumhar Assembly constituency gi mirep oikibani Election Commission na mikhal gi phal lauthorakpada KC Sinha na supna gi vote lising 35 ga supna ga 33 pangduna ahum suba taki
constituency aduda BJP gi Merep Sanjay Kumar Sinhana vote lakh amaga supna chamri ga marfu manga phangduna mai pakhi Congress ki Merep Indradip Kumar na vote lising yakhai ga nithoi ga chamapan humphuma thoi phangduna ani suba takhi handak ki mikhal asida khwaidagi lairik haiba Merep ni haina launariba Krishna Chandra Sinha kumja lising amaga chamapan yakhai ga mari gi December 18 da Bhojpur da pokhi Bihar Board Examination da khwaidagi makok ithang thangna lakhibaga loina National Merit Scholarship phangki Patna Science College da BSc amasung MSc tamduna double gold medal phangki kumja lising amaga chamapan marfutara da PhD phangkiba mioi asina masagi sahi 19 surakpada coordinate geometry haiba lairik ama ikhi matung tarakpada mahakna tongan ba lairik humfutara hena ikhre Magna ikiba lairik kamarum Bihar amadi ati atop state singi school curriculum da yauduna mahirusum da takpi tambiri Bihar da mahaguru haina khangnaba mioi asi sangliba sahi 58 rom professor oiraklabani khwaidagi ihan hana Patna University da oja oina thabak tawkhibaga loinana tongan ba college kaya gi principal oilraba matungda Bihar da leiba Nalanda Open University gi vice chancellor phawba oiramki hairi